Manipur thokliba irang ase Center Laingak na ningthina khange CM Project Buniyat Atmanirbhar Bharat ka Aadhar ngasi CM na launch tawkhre Honda India Foundation na hogdokiba Project Buniyat Atmanirbhar Bharat ka Aadhar ase Manipur gi oina nahasingda yamna kanaba project amane Hospitality sector da skill development amade employment bu promote tawriba project asina lamdam asigi nahasing thabak phangba khaknatana Thaksi khasi chana kanglon bu hena khangan ba ngami haina Chief Minister Nongthongbam Biren na phongdokre wafam asi ngasi chingmairong da leiba classic grande da project Buniyat Atmanirbhar Bharat ka Aadhar ase launch tawbagi thoramda chief guest ki warol piraduna CM Biren na phongdokhibane Chief Minister na makhata na hai ngasi naw na launch tawriba project asina Manipur da leiba nahasingda yamna kanaba project ama oiraga ne ngasi launch tawriba project asigi damak state ahum khanba matamda Manipur yaurak pai basi taseng na saukthokningai oi Manipur gi chana kanglon thaksi khasi asibu khangbana Manipur da project asi pirak banei Manipur da thamliba thajaba kaya asi project asigi makhada training fanglaba matung atopa mapalaiwa kaya da thabak phangba matamda mangan ba chumloi Honda India Foundation ki official singbusu Manipur gi Chief Minister Nongthongbam Biren na thagat pa phongdokhe Mahang na makhata na hai Manipur da hojik thokliba irang ase Center Laingak na ningthina khange Masi magna border fencing tawbagi warep lawrakpa amade FMR lauthokpagi khongthang laukhalagli bani haibu wafam su phongdokhe